Hello, I giving the boy na may rakpam. Nahanam pumas li sorgi wapau tana bagi the mag lakpiba asigi the magatagatari. Agi prathnadi, nahak na takder ba wapau asigi mapal na, isorbu hina nungsiba, amasung mahaki mi aduga mahaki singlupu hina nungsiba sini. The hagna nahaki na from the nolukchaning badudi, nahana takder ba wapau asina. Nahana nahaki singlupta pipam tokpa nahaki commitment, amasung nahaki singlupi luching bisingi makapon pam tokpa adugi mahuti silhandigan. Adu wapau asigi mapal na. Nagising lupa hina nungsiba, nagising lupa luching busing hina nungsiba, adu kwai maru oina, isori matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapau, taminas. Matthew chapter 5, verse 6. Dharma chenbas gidamak aram khorang libasing adu yaiphabani, maram di makhoibu thalhan bigani. Dharma chenba gidamak aram khorang libasing adu yaiphabani, maram di makhoibu thalhan bigani. Prathana dos. Aku binung sabi ko gipa masung isor. Na ki wine de ko ilaksari. Pero na ki wine de laksaba matam da ipa ay koi ason ba khangi. Na ki wine sibu khang na bagi pangal ay koi da leite. Pero ay koi sole. Maramisan na nakita wasi mugi tabak subiba dugi mapana ikoy da nahaki wahay matipandu mga padataruk asigi ningtizaba masung achumba du ngasigi numita ikoy Tambiba na takpiyo masung utpiyo. Nahaki wahay asigi ningtizaba du ikoy da utpiyo bagi mapana ikoy nakong dugi tamoy dugi punsi da uzaba pawo ibang nahaki taway samgi akan matabak da subiyo. Ikoy ason ba masung ikoy pab utpiyo nahaki aning ba maiksin utpiyo Chris ikoy da utpiyo. Pa. Ang koy bu na ki waya si matungin na punsi hingzaba dagi mateng supang biyo. Nang koy asun musung papsing upi matamda yazaba thamoy adu haktung na tana. Papa dagi puning hongning bagi apambaga loina ba panggal ay koy da pinabiyo. Na ki waya si ngasi numit ay koy tambiyo. Kristi ka saktam doon topo ay koy mateng pang biyo. Nanggi matik mangalay na tsaw na bagi dama. Jesus mi ni Jeremy. Amen. Amen. Maring level sa ikon pasan tayo ko. Okay. Ay koy mathigi Jesus Christ na Chingthakta Tambiba sige maru oina Yaiphabasing amasung Yaiphabasing asida koy yengminari. Ay koy mamang ginungazing anigi mamang nungazing ahum maduda thawai ton basing matang na tengthana oy basing matang da adugo puning tapasing matang na koy nainakre. Adugo koy khangmina krabadugumna maham masa Jesus Christ na mahaki sebok da tambiri ba ase Christian ningthau na mahaki manai oiraba mahaki ningthau la bakta leiraba mising adugi punsi da upam thokpa musung ompa gun adu sing adu ekon yengmina kibase. Adugo ngasi numit ekon yengmina kadoba se verse 6 Dharma chen bagidamak aram khorang libasing adu yaiphabani maramdi makhoibu thalhan bigani. Now aikona Yaiphabasing amasung Yaiphabasing sa dum nainarak pa matamda Jesus Christ gi ningthau leibak ka adu taibang panbe gi ningthau leibak ka gi khetna ba adu koi phasana ningthizna koi nongmajing khuding gi adum wakhal tomine ba phange adu ngasi gi minute asida su adu gi achaba matamda khoi dele. We see a very peculiar difference between the kingdom of Christ and the kingdom of the world. The kingdom of the world looks for the highest and lofty thing, but the kingdom of Christ treasures and called blessed those who are lowly and needy. Adugo chamanan haiba dusu ngasigi numita Jesus Christ na Christian ningthona kanagumba kharabu kanglup amabu Yaiphabasing haina kawe. Adugo haiba Yaiphabasing haina kauribasing do athanbasing bunate adubu khawrangbasing buni. Aram khawrangbasing buni. Charam chadat naba makai aram khawrangbamising asibuni. Adu haiba verse 6 as ekoni yengmina ba matamda aikuna adum mamangi verse
3, 4, 5 ukraba adugumna Yaiphabasing amasung karamgani kanano Yaiphabasing do haibasu make singamgani aduga wasak pamaga loinana haiba missing adu Yaiphabasing hana kawe aduga say akoi tatana ningsing minase these beatitudes are for Christians singing asigi Yaiphabasing amasung haraubasing haina haibasing ase Isor khangdaba kana amatana hairiba gun asi hingba ngamoy Not even a single non-believer will be able to live this life. Maram ni karagidamak tun hai bata taragadi hairiba gun asai hingnanabagidamakta miyoibada pangal like natural men do not have any strength in and of themselves to live this life. Aikoi miyoibada aikoi goiba hakchang na koi pangal da hingnabag asi gi punchi hingnanabagidamda pangal machida matlait and as a matter of fact we don't desire this life. Asigi punsi jago hingba pamde. Aduna karino isorgi thawaina thabak subiraba papta sirambadagi hingat halaba Kristagi ning thawlibakta yauraba Kristagi ning thogi manai oiraba sing adugna hinganabagidamakta haiba punsi ase Krista ning thawna maki manai oiraba sing dagi expect tawba amasung hingnanabagidamakta piba yathangamani. This is the life that our Christ the King expect from his people. Verse 6 matamda, verse 3 matang pamatamda, verse 6 yarapapa we see the logic of the text, logic of the section. Text logic te khodum ubapang. Ko isam hype over target I hang no marching numit khudingi adum ningsing ba adugumna verse 3 4 5 amsung 6 verse 12 pawasi matat tat pamari amata nate. It has one thread carrying throughout. Isam haiba oiba taragadi hairiba asi ama yaudaba oiba taragadi ama phangoidaba ngaktane thawai tondana tingthana oithokte thawai tond adu kariguma tingthana oidaba oiba taragadi pukning tap oithokte adu kariguma pukning tap oiba taragadi verse 6 asi oithokte. So, Jesus Christ na mahang matam do layramba maki sibok singa do tambiba matam na mahang tambiriba sequential nine haibit mathang manaw nine development amagalo na grace amagalo na tambiri se adu kaiba progression da ekoi si pab matam na mang bachumde aduna beatitude se pab matam da sigi manga se pab matam da verse 12 paw se mapumoina pab do achumane adu haiba gun se ama yarga su yaba natte. The Beatitudes here are not optional, but mandatory for every believer. Thazaba khudimaki punchda upam thokpa amane. Aduga haibasi safe natraga schedule 9 hingado ang punga sidagina sipawna thawai tama punga sidagina sipawna tengthana punga sidagina sipawna pung tap nate loinam. Thazaba miyamana leiba mapam khudimakta matam khudimakta hairiba gun asi upam thoi. Aduna karamana Jesus Christ na verse 6 yor ino habada yengse verse 3 da ko yeng kid ko thawai ton basing aduna karamana thawai toli base karamana thawai toli base isorgi mang da aikoi mioi bagi tawba ngamdaba aikoi gi ason ba aikoi gi laira ba khuding mak sing do ure adugi mapalna aikoi teng thana oi kargi dam aikoi da lairi ba aikoi gi pap sing aduna maram orakanda aikoi teng thana oi aduga teng thana ori ba khoi gi pap tane aduga adugi mapalna aikoi sole aikoi pap cheli aikoi da ason ba lairi aikoi puning hong do ba pap sing lairi aikoi pap taw ba oithoi aikoi pap do khudi thib othoi adu khang ba gi mapalna aikoi puning tak pasing adu oi aduga haibasi kanano pap ta taba aduga pap ta leiba ngakpigani pap ta taba amasung pap tauba oithokpa Kristagi ning tholibakta lakraba maki mi sing aduna verse 6 de kari dore Kristagi manai oiraba maramna papti tukuchagani paptagi labna chenthok ningani aduga adubu kari oiba tarso asibugi has leba maramna papki mamu du leba maramna pap na tatna adum thong ye nung tirme khudimaki aduga paudu taba matam sing lei aduna Kristagi manai Kristagi ning thau leibakta leiraba ibungo mahangna kanbiraba ibungo mahangna kaubiraba mahaki manai amo oina haiba pap sing adugi chening bana maram orakana kari khorange dharma chenba. So that is the logic of this text.
First, we are poor in spirit. And then we cry and mourn over our sin. And it results, karida, puning tapoin, in meekness. And now, the one who is poor in spirit, mourn over sin, and meek, hungers for righteousness. Verse 6, what is this righteousness? Now, Kahokum is Jesus Christ. High with Hermes and Messiah Korang was in the Yaiphabana Goris. Yanham, they couldn't conquer the Sigid Hermet embassy. I couldn't. I couldn't go to permanent. This righteousness is not from us. This righteousness is very alien to us. Martin Luther says why they call alien righteousness. Something that is outside of us. What is this righteousness? This righteousness is of and from God. As a dharma chenbase isor dagi adu isorgi dharma chenba. Ay khoi dagi natte. Maramdi matam amada isor na taibang pan laisem matam da mising abu ma mitam lauraga aseng bada achum bada dharma chenba khuding makta aduga haib in ba khuding mak amasung mapung phaba khuding mak lana seng khiba oiba targasu mi oibana isorgi makta pap to khiba adudagi ma ki matik mangalagi takre ma sem khaba dharma chenba adudagi takre aseng badudagi takre aduna asegi dharma chenba khudagi mangkre isorgi phangkhaba dharma chenba khuni ibung ma ki makta pap to matan adudagi dharma chenba mangkre aduna asegi dharma chenba ase ai khoina tanbada ngamba ai khoina hotnabada phangado aduga ai khoidagi sungado ama natte adu oithokte maramdi ai khoi pap amasung ayol aranda siraba adu isorgi matik mangalagi sotharaba amasung pap torba mising aktene khoi Isor kangdaba isor yaudaba Krista kangdaba Krista yaudaba khudingmak sing aduda asigi dharma chenba asi leite aduga leibasu ngamde adu harabas nangamasung aigi punsi orame I go to Jesus Christ with hazard ringing mamangda. I do I could punch you is already lam ringing matam. I see dharma and I call it late. I coin palm to palm there. I coin a pangnabas hotner. Now here's the irony. This righteousness is not only alien to us. This righteousness is what we don't hope for while we were while we were death in sin and trespasses. I go to Palmasung Iran seating him at them. High with Hermes, I could Mapana labor Hagnatana. High with Hermes, I could tan before tan with Hermes Makalamani. Isor Hermes. Isor Dagi Lapa, Isor Gi Dharmachenba. I look high with Dharmachenba, see. Anishabati. High with Dharmachenba, see. Christagi Ningtolibaka Ningto Christian Ningtolibaka Lake Rabamaki Manai Maku Tazabagi Mapana Pipi. I couldn't Pamaki, but Anisuba Corinthian Manga, but a good matter. In 2 Corinthians 5:21, he made him who knew no sin to be sin for us, so that we might become the righteousness of God in him. Papang the Bibum Hakadubu, Mahana Papu Hele, is already Dharmachan Badu, I could go with them. I don't hire but Dharma Chenba, see. Karma Dharma Semen Hina Hype over Targadi, I could give Mapanda Leba, Adubu, I coin on the Jesu Christ would Hazabagi Mapalna, Pina Biraba, Aduguma Dharmachin Baman. Adu Mapama Jesu Christ, Dharmachin, Bagidam Aram Korang, Tazabasing the Korangadoba, Amazon Tazabasing the Lamgadoba, Dharmachin, Bagimatan, Jesu Christ and Tambiba, the Maru Oina. I could Jesu Christ book can be Mapumsung Prabhu and a Tazabamatan. I could a Hapsa Lakiba Dharmachin, but the Maru and the Mapama Jesu Christ mean to say. Karma dharma chenba. I koibu oihan bira ba dharma chenba andugi mapanga. I kone hingpam tokpa dharma chenba kipunsi. This righteousness is not primarily that righteousness that is imputed to us. When Jesus say, "Blessed are those who are hungry for righteousness," Jesus primarily mean the righteous life that we ought to live because of the righteousness we have from him. Now, theologically, the impartation. This righteousness is something we impart. I punchitagi uhanba. Now, I koi the layramde, Christ Hazamatam, I koi the layhanbire, Mautazabagi mapalna, aduna layraba adu hingba.
Paulgi wahayda Philippiada nakhoi da aran kubam adu work out your salvation. Adugumba. So karino adu oiba targadi. What is this righteousness? Maron Jesus Christ asida mean tawribase the righteousness that is that results in our conformity to Christ likeness. Jesus Christ is saktam da on thokpa adugum dharma chenba. Karma dharma chenba isorgi aning ba da on thokpa dharma chenba. Maram diyo asigi khaurangi ba dharma chenba sibu khaurangi ba mi ase thawai ton ba mi ne magi lai ba maik sing na khangi teng thano ri ba ne magi nungdu le ba pa ba do mang maik sing na khangi pukning tap pa ne maram di magi pangla tawba kari amata ngamde amasung ma khudi thigal le ha ba khang ba maram adu oiba targadi asigi dharma chenba asina tawdo ribise kaino haina haib oiba targadi ai ngonda aduga aigi pangal amasung aigi aningba amata nate kristana kan bikrab aigi punsi oiba maramna mahang lebikrab aigi punsi oiba maramna aigi punsi se aigi aningba aigi apamba aigi oining budu nate khuding mak singa du ai mai thireba mi amane andubu mahang na haibade ishorna Masanaba Jesus Christ gi mapalna ayhak pu ohen birba dharma chenba segi mapalna mahaki aningba aduda ayhaki punsi ayhaki wangang ayhaki sanga akui hiram khudimok singdu onthok tuna Christ gi matau lawbagi punsi hingba hairiba adugi dharma chenba adune pamlimis adugi dharma chenba dharma homse hairiba. This is the righteousness that conforms us to Christ likeness. Aduga haibase ichil inausing Christagi sakam on thok haina haibu khudimong mafam ama khaktang nate nongmaising numit khaktang ginate nongmaising numit loibada loiba adugumba dharma chenba amanate adubu mafam khuding makta thajab ama leba mafam khuding makta matam khuding makta mi pungja khuding maki isam sam haibu oiba target infala leba oiba target so haibu punsi asid hingpam toy delhi da leba oiba target haibu punsi asid hingpam toy adu khungang da church kar me adu infala laba infala church kar adu mafam asidi dharma chenba du oidraba gum nate adu kari amata nate Maram di kagi damok hai oiba targadi hai ba dharma chenba asi aikhogi nungda isorna Krista gi mapalna hapchan bikraba amasung oihan biraba amasung leihan biraba amane adu it goes wherever we are. Christians don't take off this righteousness. Thazabasing na asi dharma chenba asi lawthoaga thamamba yaba manate. You cannot put off this righteousness. So harba dharma chenba si khaurang libas. Adu asigi Yaiphabasing hana Jesus Christ na kaubiro maki missing asina aduga matamadu di maki sabosing aduga ngasigi mising ngai Jesus Christ bo kan bi mapu musung prabhu oina thazaraga maki tung iliba amasung maki haibadu in magi pana punsi hingna phone nangam sung aingonda gospel community church ki member krab nangam sung aingonda ne harba dharma chen ba sibu khorang matamda Yaiphabasing hana kaubiro. Now, adu oiba targadi. Karamba makalgi khaurang bano Krishna Yaiphabasing kauribase. What kind of hunger and thirst did Christ call blessed? Taibang panbagi oiba ikai kumnaba taibang panbagi oiba lanthum taibang panbagi oiba nungaiba taibang panbagi oiba thabak sing adu khaurang baduna te Jesus Christ na marune mafam sida mean tawribase Jesus Christ na mafam sida haiba aram khaurang ba ase aigi oiba du phanghona ba aram khaurang ba aduna te marune mana se Yaiphabasing hana kauribase adu mafam sida mana Yaiphabasing hana kauriba khaurang ba makhal ase aigi oiba aning ba adu phangna ba gida mak adu kari haigani taibang pan ba oiba hiram khuding mak sing adu da wangning bagi chawning bagi adu ga Pamdong kadong pamsing do oning bagi amat na te inausing this hunger and thirst is not for worldly riches but for righteousness. Dharma chenba adubu khaurang ba dune. Ado obida karamba makali khaurang ono se. What kind of hunger and thirst is this?
Karamba makalgi kaurang mano. Thada bichil inausing asigi kaurang ba si ngahak lay ramba adu among mangkiba adu gum wakalgi oiba kaurang bodo nate. This hunger and this thirst is not a passing feeling. Adu ga mood depend over manate. Oh, ngasi di Christian wani. Oh, ngasi di pap. Ngasi di public puning hongi puning. Oh, ngasi di bit kya di church kaning de. Oh, ngasi di church ki wopo ke taning de. Oh, ngasi. No. Adu gum amadu nate. This kind of hungerness is not a passing feeling, but enduring desire. Leptana, lingdana, labor, apaman. Aduga asigum makalgi kaurang basina karma makalgi kaurang mo hana haibo oiba taragadi ai asi phangdaba oiba taragadi ai si hibana hena phai aduga makalgi kaurang mo ni. This kind of hungerness is this, which says, give me this or else I die. But the high but Korang, Makorang is going to high over target. The bunk pambas, the Aini Hingba Matamda, Aina Pamba, Tabak Pangera, Pangwegera, Aina Pamba, Punsi, Hingbang, Namgera, Namwegera, other missing Mount A Wang, Hingera, Hingwegera, I pesa Pagera, Pinogera, I give me the missing up Tabak Mayam, Tahogera, Tahogera, I give Ming Semimia, Tagat Piba, Oi Pangera, Pangwegera, I give me the missing Horoki Ming Tonbigera, Tonbigera, Aina Pam Pami Punsigi. Panam pangera pangwegera ai asengba oiba pami adugumba khorang bodune ai Krista gi saktam do onthokpa pami taibang panba khuding mak sing ase ai gi damakta mang karigumba ai Krista hena man oiba targadi adu ai pami. That is this kind of hunger and thirst. This kind of hunger say, even if the world is lost for me, and if I gain Christ, and if I'm conformed to His likeness, I am okay. It is well with my soul. This is that kind of hunger and that kind of thirst. Taibang pan basida ay na igi ichagi kari tawgram bangam gira ay nupi kari tawram bangam gira ngamoy gira ay tungi punsigi ay pension gi scheme aduga ay retirement plan lairoi gera ay miku pungza as the Krista gi aseng ba punsi du phanglabadi adu phangdasu yai. That kind of hunger. Asigi kaurang ba asi taibang pan ba gidam the kaurang ba natte. Taza bicara inausing taibang pan bas ding ngasi ler maga hayeng chat ki do amane adu taibang pan bas nong nong gi mansalak pa taibang pan ai khon lairi bas taibang pan je mansalak pa khakten ai koi hakjang su nong nong gi dum mansalak chile nausing khangera khangogera khon pamgera ai koi hakjang si nong ma gi adum kaithak liba ngakte. The moment we were born we have already begun dying. Ai po ko gi siba dum hogra bane. Kari kana ko ni taibang pan khudi maki hiram khudi mak sindu loina mak phanglaga Krista gi saktam ado engon gi udaba oi batar gadi kari kana ko ni chinna Christian aduga mingna Christian paga mingna Joseph James John Peter paga punsida ibungo maki mayok ding punsi oi batar gadi. No matter what your surname is, may it be Christ or may it be Christian, if you don't hunger for this righteousness, it's just a filthy rag. Christian gi mung po oi ge oi aduga Christian community de chawak po oi ge oi chin the Christian haina ko bo oi bo taraga su hingli ba punsi mahing khudimok sing ngang ba wa ngang set pa phise thaja ba single loina ba aduga thaja da ba single leiba matam ithanda leiba matam nupi ge leimina ba matam nupa ge leimina ba matam angang yengsan ba matam angang tambi ba matam angang de kari building mak sing aduda Krista gi saktam do onthok pa gi amazon Krista bu khawrang ba gi dharma je maji khawrang ba punsi mache da mat u da ba oi ba taraga di thaja ba chil inau sing naha ki thaja ba chang yengbiu. Every subject of Christ the King hungers and thirsts for righteousness. Krista ning thogi manai oikraba khuding mangna dharma chin babu dharma chin bagidamang aram khawrang.
our Christian life is marked by hunger and thirst for righteousness. Are you hunger and thirst for righteousness? Nahag dharma chen magidamak aram korang na. Nang amasung ay kayam to na ay ko'y haizabada Prabhu ay hapu dharma chen ba na sana pa Jesus Christ ki saktam onthok pi kayam to na ko'y pratna to bage. Ado ay ko'y pratna aduga lorin ay ko'y punsi karam hani hing bage. Ado mo sa Jesus Christ na kaurang ba amasung aram ba power amasung kaurang aram kaurang ba sing haina hai ba Jesus Christ mo sa seasonary pa nam adu ning thizo maram de ai khoi di kaino haina hai boy ba ta gi ta bi now sing ase khoi tongan mong no pa be maram de khoi atan ma mi sing I am matam da we don't want to pursue things for a long time, right? Ai khoi yam sang na ke su ta na ning ai khoi yam sang na ke su khon ning ai khoi na pam si ka thu na nungai ba phang ba we want fast food, we prefer fast food. Otherwise, Jesus Christ has a aram karang lipasing. Those are hunger and thirst. Kaya no the asliman tag lipasing. This doesn't happen only once, but perpetual until completion. Aikoi pokpu numita puk thanna chak chagi bidudagi lam da bidum lebre ba aikoi ising yamna khoranga ga thakhi bidudagi amuna khorang da bra I think that's what Jesus is trying to say. Adun Jesus Christ aikoi haina hon honori ai aseng bagi punsi adu khorang lammi natte thaja bagi punsi se aseng bagi punsi do khorang le ngasisu hoziksu ai nangarang gi numite Jesus Christ ki saktam onthok gi punsi du mathau ta ba dugumna ngasisu adumak tare adu haiba punsi asi onthok na bagi damak ai ngon pangal amat leite ngarang gi numite Jesus Christ ki saktam onthok na bagi damak mathau ta ki pa thauja du ngasi gi numite mathau tare hayeng su ta gani hangchi su ta gani karam kan phawa ai hak pu ibungo maha ki angak pa thabak ki mapan ai gi punsi gi pap ki pangal amasung pap ki mamu du gi hak pu pumkan kan bijiba matam adu phawa asigi hunger and desires dharma chen bagi damakta aram khorang ba maong ase ichil inausing punsida pap haiba du machet amada chening da ba makai khorang ba adugi makhal aduni hoi ase khoi khange asi oithoi hoje khoi hingliba punsi asida pap amasung arana hui yauduna aikhoi punsi hingba si oithokte aikhoi pap ta tai aduga aikhoi khangna amasung khangdana pap kaya marum tawi adubu thajaba ichil inausing asi thajba amoi aikhoi punsi da leiba amasung aikhoi thamoi da leibadi aikhoi na khangna amasung khangdana tariba pap adu phau aikhoi thamoi kai baglona audagi chenthokning ba audagi ningkha tam adu pame aduna ne thajaba kuding wangna teng aram khorang lebi dharma sen masi damakta Mam de asigi dharma chen ba ase isor na ikoi pibi gedori ba dharma chen ba ase hauji khaktangi na te ikoi na khorang le ba ase adu lomna de matam phau ba du gi adu nongma na ge nongma soidina lakani pa amata yaudo nongma gi pan ba mi pa da hai ba dharma chen ba si khorang ba gi ma pa na pap sing adu kaino khangja ba glo na pap gi pung hong gi punsi adu hing ba mathau dai adu hai ba phama se Jesus Christ ne nang ab khang nang le ba se How's it announcing? I see Korang, but Makorang, I say. They don't want me here, Amatana, go on Mangamay. It's already Hermes and Messican go on Mangamay. I see Korang, but Makali, Naki of Miki Nungai, Badu Hatsangi Nungai, Baduna go on Mangamoy. They be sure Hermes and Messican go on Mangamay. They hire Aram Korang, but in a Maramora. I couldn't. David na thagli masing yang kai ma thoida ma ki pung hong gi prarthana to matam ma kare ai ngo na ki shop aduna ai bu tak thok pi duna cham thok pi pap khuding mak ai ngon ki lo thok pi adu ki khorang bu dem phum sa hai bas mam ne ko ai ko gi pap asina Christ bu har ki bne ai ko gi pap asina ai ko ne isor bu ai ko gi thamoi pumba
hakchang apumba pangal apumba amasung lausing apumba yauna nungsi hanba ngamde aduga pabasna marmorga aikoina thazba amon hingpham thokpa punsi da ko hingbasu ngamande aduga haiba pabasna aikoibu isordagi laphongna marama mo hele aduna thazba amon nang amasung aigi khorang ba se kaino haiba oiba targadi prabhu aibu pabas de kami prabhu ai pabas de kami prabhu aibu sangnobi prabhu aibu senghan bi aibu pabas de ningkha tamhan bi aduni now asina sumaram organic Christian khuding mang Jesus Christ anirak suna lakpa khwadi khorang bagi maram adu asina sumaram organ nangam sungena sarga khorang adu bagi maram maram thazaba ichil inausing sarga aduda Christian anirak suna lakpa numit aduda matam aduda aikoi pap asigi mamu khaktang dagi natna pap ki pangal dagi lona ma khoi lothok bigine adu aikoi kan bigine aduga akhoi khawrang budu mapung phage na hai badu Christ gi wasak bod akhoi yengmina gani adu mamang ne hang hajning mudu ken hai bata gani hai ba aram khawrang ba asi Yesu Christ gi amasung thawai sang mi thaba ki mapana thajaba khuding makta Christ ning thau gi manai khuding makta ma gi thamoi nung da loina mak implant taw khraba mane anu si laifam thoi wahang de nangona laibra kragum na singning ba punsi nangonda labor nang amasung aingonda amak pa yaudaba aseng bagi punsi isor ba pelhan ba punsi adu kayam khorang bagi how much do you and I thirst and hunger to be like Christ? How often do we think about this? Yaiphabasing asi buni Christian Yaiphabasing kauribas. Kaya mo Jesus Christ na adharma sa mga dimang aram khorang libasing adu Yaiphabasing kaubo ay bataragadi. Paptagi pungning hongning daba ason ba sing dagi pungning leithokning daba aduga dharma sin ba sibu khorang daba sing adu di awabasing. If Christ called our hunger and thirst for righteousness blessed, it is woeful for those who don't hunger and thirst for righteousness. Aduga harib aram khorang ba si China ni. Kana amata chak lamak ko matamda aduga chak puk patak ni lamak pa matamda kana amata nuog leite. Pap na aikoi gi punsida pap na nang amusung ai gi punsida aikoi gi thamoi thong yerak matamda aikoi aduga aikoi na pap ta tab matamda aduga aikoi na toribda pap na khang matamda aikoi gi thamoi kai karigum matamda di aikoi ne ibungo ma gi haibe illiba ase khongkap ani thanga khongkap ani mamang thanga khongkap mari maning da han bagi mong he khoi hing punsida matamle ayang na ki nupi bu nungsiba adu khongkap ani thanga karigum matam khongkap mari hanu matam jingle adu ayang ibung ma loina na chatmina bagi punsi adu khongkap ama thanga khongkap manga han bagi matam jingle. Sometimes our walk with Christ seems like one step forward and 5 steps backward, and that hurts. Ako thamoy kai adu karigum matam ne Prabhu ai sibo nangi na cha oribra ne haiba phau wakhal sing khanma matang sing le adu thaja pejel ichele inau sing ibungo ma ki wai Christian ning thau gi wai asina khoi bukaw wiri Yaiphabasing maramdi aikoina pap ka lan thengnari ba amasung aikoina pap ka lan songnari ba amasung adugi mapal ai Prabhu hen aseng morning Prabhu ai nangbu hen pelhaning ai punsi dagi ai wangang dagi ai wakhal dagi ai chinei thok wai khudi mang nangbu pelhaning ai wakhal khan wakhal khoi mang nangbu pelhaning ai na missing lo ne ba gi mo ma do na hak pelhaning khudi mok sing adugi desire adugi adu khudi mok sing adugi apam adu amasung khorang ba adugi lo na pap ka lan thengna ba matam da China adu phau ba matam da Christian ai khoi bu Yaiphabasing kowi. Christ doesn't say get out when we hunger and thirst for righteousness. He calls us blessed. Nang amasung ina pap ka lan thengna ba matamda aduga aikhoina karigum matamda pap ta mai thi ba matamda aduga mai thi ra ba matung
Christ on the Yankacharaga, Hogolag Amuna Mahaki Tozalda, Mahaki Aning Baton of the Hogolapumatam, the Christian I could be Yaiphabasing, Eko Atuba, Adubu, Nakat Pimang. Adugum Makalgi, Kauramba, Amasung, Aramba, the nature now, some of the Christian and Nangamasung, Aigonda, or in Bahamas. Christian and makes in a Kangimaki missing. Surely have. I call surely have a Christian. I call Papa Tag and have a man. Mark, I call the higher. Jesus Christ, Muhammad said, I am the positive one. Papu took good so high and higher than Dharmas in a book, Korang, and a book. I don't know Dharmas in a Korang, Matamda. I call Pap and took a chicken. Christian Magi, Nangamasung Agi, Aswanba, do Kangbagi Merna, Magi, Pukning Tapa Masung, Nungsiba, Wahayamasung, Nungsiba, Consul of the Gulan, and Nang Amasung, I want the high baby say. Dharmas in Baginamak, the Aram Korang, live sing do Yaipavan. Karamina, as he punches Nangamasung on the Uba Pangani. Karamanangamasung. Dharmas in begin with Aram Korang boy Batargadi. I could assume some pop Kimatang, the Shore Game of Hamda, and the good Taz of Vigil announcing from the Koyan Buksil singing. If we are hunger and thirst for righteousness, we will be honest about our sin before God and His people. Because, Marandi, we are no longer on the sins team. We are in Christ's team. Christagi team the Yarman, Papki team with the order from Marana. I hope Pop sing the Ikai to me. I hope Pop sing a do Ikai Ningaini. I do has a bit it's announcing cross the Yang view. Christian and say listening in Yamanga, Nangamasung Aigi the Magda, Sibamatam Aduda, Mahang is sort of a salvo, couldn't Maki missing Papki, Dandiamasung price, Kudimus and Maki Mataka Tonga Tuna Mahana, Papamasung Dandi Adumang, low Kibamatam, Pap Adugi Ikaiba, Amasung, some Ikaiba Mino, couldn't muxing Aduga Lona, is sorry, I saw couldn't muxing Aduga Mahang, Loina, Tango of the Punna Takravani, the guilt and shame. Christ took it on the way. Christ took it away on the cross 2,000 years ago. Aduna, I koigi punsida lariba pap kuding magsing asigi ikai but as a Christian say listening and again among the cross mataki low krabana maram oraga. It gives us reason to be honest about our sin. Christian I koigi ikai ba amsung mino kuding magsing the cross matak I koigi mahuta I koigi damag the kangvi krabamsung lotopi krabana maram oraga. I koina Soknariba Pap Kudimuxing the Matanga, Ishwargi Mapamda, Amasung Mahaki missing Mapamda. Pukjail Sing Matamda. Ikaning I would. Two. It is sin by our longing desire to be with the fellow brothers and sisters. Dharmas Embassy Aram Korang Punsiadu. Tazabasing Punba Aduda. Yaubagi, Amasung Yawning Bagi Kaurangba, other makes no. Karimba the Christian Haina Hiraga, Tazabasing Chang and a Punba to the Yawning, the Adu Yaw, the never Marama Lane, with them Honda Basing, I hook mark Yaw boy Batagati, Nagi Tazaba, the Wang Hung Bear Tazavan. Maram the Dharma Chen Bagi Aram Kaurang Bagi Punsi Mahing as it has a bit, it's announcing. Hariba say private project nate. The life of hungering and thirsting for righteousness is not a private project. It is a corporate project. It's a community project. Karigumay ko imark de ay gi punsigi pap sidi asidi kesyo de asidi ay ningam he wakal later setana kwadi pam wakal ndu kwadi apang wakal. If you think you can do it by your own, Satan is happy, you being fool. No, it is always a community project. Ithan na to bang ay koy kanhamat na asi master kanam na to dri pap tagi chen na ba papungam na ay koy kanam ta master to dri
Kalakpa Napa Nipuantana Yang Badugo Tongan Paps including Moxing Adu Aldu Chen talk about doing Kanamta, we are not masters in those things. Adu the Magna Ichilina Christana, I could mark Haksang the Tinson Bibagi. One of the reasons, Jesu Christana, Adu Ipa Sorna, I could Jesu Christ can be Mupum Prabhu and Hek Tazabaga Sarga Kakarhanda Vida. Sinup Amada Tambiram Magi Maramde. Dharma Chenba Gidamak Aram Kaurang Basi it Hanta Oibadu or talked about Maram Kaurang Minana Bagidamaktane. I hang a Dharma Chenbadu Kaurang Walapa Matam, the Atopically now on Ibuhena Kaurang of Incapina with them. I look at some man and Atopa Italy now on Dharma Chenbadu Kaurang Walapamatam, the I hang a Magi Kaurang would the Hen Helen Hen Hapnan of Gidamakta. There is no such thing as lone Christianity. There is no such thing as lone ranger in Christianity. That is not Christianity. Mari talk about I talk about late. Adu Kariamat late. Maramdi Nana Ano Boalet Naba Paba Matam that you will never find individualistic Christianity. Nana Tandagi Oiba, do I go Itandagi Oiba, Itanda Kamada or YouTube channel Amaga Lonina or preacher of Habamaga Adu Aigi Bible Aigi Lonina Lagedo Christianity, I'll do the Christianity lotion go Amata late. Christianity doesn't end in your own Bible study. As a matter of fact, Karigumanang Bible study, Nangatori Bible study, do not Tazabasing Punbagi and Putorok, you really have to study your Bible. If studying your Bible keeps you away from the gathering of the saints, you really have to study your Bible. And I disagree. I was not going to pass it as a YouTube to lady. I don't know. I search at Pamatam. They say, I had a say, Madam Sakche, and perhaps Dum Tozeri at the chairs of a person open. I shouldn't tag at the YouTube the Chamani, can isolate. I do matter what about Taba or Batarga. I do you punch the Christian Gipunsi and I can't be or Batarga. That's a bit now. I could mark the missing your boy, but I say, Max and I can be not putting Sibagim and see Hibene. Nangy Christian was in Masjid and Mokhodri. YouTube key, Upper Sermon the monkey, short haggard, of course, it's short haggard. Bible study Tobagi Ataba, I'm saying Nangamus, I could I could loan the Bible, people get the monkey short haggard, but I do get the monkey short haggard. Adubu. Higher Asi, I could punsi lotion and the higher Asi, I could Tawai gave a lana to Sogan and Buggy La Long Asidalate. It is with his people, community. I Hazaba, it's announcing I could punsi the labor, Dharma Chenbu Aram Korang punsi, the Hazabasing, Amato in a Puminabi Korang, but the makes no Ubapangani. I do I could Nibumaki, why Gamusung Prathna labor punsi. Nang amasung in a Bible curry among the party. Curry wakal you in an Hanaki Bible party. Chahi mag yearly plan of with the Mokter. Or Marupsing a worse and Rapamatam, or is Bible assuming Pablo or have the high with the Mokter. Now, Chahi the Bible among Pablo and Bapavane. I do a Bible, ma'am Pablo with other target Ningaini. I do Nangamasung Aina, Ibungo Maki Wai Pamagi Maramdi, I koi Dharma Chen Madu Korangagi Maramani, Maram Ibungo Maki Wai Asikaki Mapan, I koi Korang with the Kokan Mangame, Karamana, Nangamasung Igi Pablo, Ibumaki, Wai Mapan, Upibagi Mapana, I do Ibumaki Wai Mapana, Pablo Pony Homagi Panga Pibagi Mapana. See, when we read the Bible, it not only shows us our sin, but also shows solution to overcome our sin. That's why we read the Bible, because we are hunger and thirst for righteousness. Kaya kung manang amasung ay na ibang umaki pari ba wahay amasung Bible pa ba kupa si ay kuding or ba nungdang kuding or ba tumamday or ba tumakahawlak po ba tayo. If our perspective is changed from just to complete it to hunger and thirst for righteousness, it changes everything. Asi lotion na ba adagi wakal dudagi dharma chen bagi mag aram khoram maglo na ibang maki wahay pa ba matamda, it changes everything.
내가 하이르바싱 어두분이 크리스나 야이파바싱 하는 거우스 대방 반박이 이가이 굽나봐 대방 반박이 누가이바 대방 반박이 어버볼 ngasi디 레르마가 하행디시 하행 그리 토크니 칸방감다바 칸방감다 액분시기 막다 와선바 아두기 카우랑바 두나타 바랑 코랑바 두나타바 안두부 ධර්ම진 바두부 카우랑바싱 비랑가 로이나 ධර්ම진 바두부 카우랑바싱 안두부 이봉 마니 야이파바 거위 그러기 때문에 크리스나 하이르마키 아람 카우랑라바 짜람 짜듯나라바 미싱 asibu yaiphabasing kawagi maramde magi wasak asina maram moragani kaino magi wasak to maramde makhoibu thalanbigani aikhoigi marakta aikoina dharma chenba sibu khorang matamda thalhandriba thajaba kanamat leite aikoina Kristabu khangdringi mamang aikoina apabu wapa utaba matamda aikoigi lairaba aikoigi apaba thabaki lairaba aikoigi papki tukutchaba aikoigi asonma khudimok singdu khangbagi mapana aikoina Kristabu khoi kanbi mapum sung prabhu masung dharma chenbo yengkhachaba matamda aikoibu mahang thalanbibne karam haina aran kubonda pinibibagi mapala when we came to know our sinfulness and our wretchedness and what we deserve for our sin. And when we cling to Christ for righteousness, God, in and through Christ, imputed that righteousness to us. He filled us. He filled our hunger. Adugi marana ay Christian oy bangis. Isorgi dharma chen badu Kristabu thajabagi mapana ay khoida hapchen bi badu pangkraba maramna. Now, 아니 주버디 크리스나 하이리바 와삭비바세 아이코이기 분수다 오이크라바 이봉 마나 탈란비크라바 ධර්ම chen ba adugi matangna kakting nate hojik hingliba Christian punjesi gi su matangdane maramde ayana so haikraba adugumna asigi dharma chen ba se nungti mi khudima ge khogi punsida phingba me pala Christ gi saktam do on thok padune sam sam hai bo ba tagadi karigum nang amasungai aikogi ason masingdegi aikogi pap sing asidegi Pungning hongduna Christ gi saktam do onthongning moi khorang ba du laira ba adugi damak to hona ba sing aikoi oiba targadi aikoi bu soiduna Christ na sengdok pigani onthok pigani aduga aikoi na pan ba dharma chen ba gi punsi do ibungom hangna soidana pibigani thada ba ichel now sing yum pala ba nu passing sung yum pala ba nu pising yum pala ba nu passing na magi nu pising adubu Christian amag sinupu nungsibagum nungsida badu pap ne haiba khangi aduga kanagum nupa khara kini du nungsina phona ba matam ngam da ba mi nupa sing lei adubu aseng ba thajaba amo obi maram haiba du pap ne haiba khangi adu haiba pap adugi ningkha da ma pame aduga prabhu ngon on ka chaka na prabhu asi nahakna pam da amane ai bos ni kan bi haina haiba batam da Christagi wasakti hoi kan bi gani maram de kari dharma chen ba adugi malta khorang ba mi sing da yaipane maram de makhoi bu thalhan bi gani Uber thasa bechel inausing nangama sung ai gi namta kya ga matik chabu wasak pano ado yum pala ba nupi aduna su ma gi nupa gi makha pona Krista singlupna Krista gi makha pon ba adugumna pon mai punji hingada uba adu ni hai ba khang bo ba taraga su aki ba khara dagi thaza da ba khara dagi ma gi nupa dagi makha pon pon di poningi adu pon ba gam adu pon ba di pame adu ibu mo no prabhu asi pap ne ba ikhangi ai bu mateng pang bi pap bas ni ai bu kan bi hana kauja ba matam da Kristana thalan bi ni Isorna aikoi icha isusing adubu ibungo ma ki lambi de semgat piba chingkhat piba tambiba tak piba ma ki apam na haiba khangi adu khoi tawbodi ngamde adu khoi som matam single adu ibungo ma ki pham da prabhu loksing amasung pangal pine bi na aikoi ifam da pine bi khaba icha sna ki aran khubam da amasung na ki loksing chakhot na bagi da ma pu tambi na bagi da adu ni jama matam da paukhum bi gani mam de Christ gi wasak piba ni ma khoi bu thalan bi gani adu sing no bithada be ichil inausing gi marak ta laina gado nungsiba adu utpang hamde ba pibang du pap de haiba khang adu akhugi magda kanagum amma ekta makhal amma hekta gi pap adu hiram amma hekta gi pap adu ga lan theneri ba adu awaba khang li missing akhugi magda leiba oiba targadi adu haiba pap adu pungning hongni akhugi magda leiba oiba targadi thada be ichil inausing tabi yu Christ gi wasak ase maha ki wasak ba adu na hari nyahak pu thalan bigani karamba pap ta gi na ning khatam ba pam ba
Karamba dagino nangamasung aina ningkatamba pambadu. Karamba dharma chenmanu nangamasung aina pambadu. Krista gi wasakpa adu lairi aikhoibu thalhan bigani. Matam sang biye. Thamoi kai biye. Pirang mayam ta biye. Krista gi wasakpa lai. Pukning sontaganu aigi asonba inai. Nahakpu thalhan bigani. Thaza bichili na using nangamasung aina Jesu Krista gi tungilaga Krista ning thona nangamasung aigi da mak oringeda asigi paps de ai punsi sina lai makai hongmanga moi haina haibam thokte maram de Krista gi ina chamthok ba ngamdaba kokpi ba ngamdaba chumhan ma ngamdaba pap amata leite. There is no sin that Christ's blood cannot wash. There is no sin that Christ's blood cannot sanctify. And there is no sin that Christ's blood will not pardon. Take your sin to Christ. Cry out to Him. He will clean you. Ason ba khuding mak mapung phala ba khuding mak matik chana ba khuding mak sing adu Krista gi cross makhong adu da mahang khoi da mak tabi khraba I adu gi wasak pa adu ga lona ma ke thajal ge phambai ma da koi chang chen jase hai bisi la sa khoi thalan bi ni ai khoi thalan bi ni adu har ba Krista thalan bi gi wasak pa si ai khoi gi taibang pan mi punsi si lora khatang loi bna ti chel naw sing Hari wasak people si nomun traga nomudi mapung pung pa ba maong da ai khoi na uzaba phangani Krishna ani directional lakpon mi da pap ki mamu ai khoi gi mathak ta pangal leiroi asi bagi pangal machet ama ta leiroi athem bagi pangal machet ama ta leiroi amukhana pap chu toroi Aseng mapum na makalo na mahapu thagat pa pangani. Krishna ay ko'y ba mukha na lawala ko na mi. Matamado ay ko'y kaurang ba kuding makokane. Krishna anireksyon na nang ay bu lawala ko na mi aduda mahang na kokpiro ito ba dharma chen magi kaurang ba kariya matlayte. Tada bisil na using ai khoi gi Krista ase walep na ba ngak pa Krista ni. Our Christ is a covenant keeper. He will keep His covenant. Ai khoi kayam haire ai khoi Bible kayam pare ai khoi kayam wakhal wang aba mi singno ai khoi thaja bagi punjada kayam chokhlabun adu na maram orak amadanate maram di mahaki wasak pi balai na khoi bu thalhan bigani dharma chen bagi damakte khaurang bu sing na khoi bu thalhan bigani adu gi thalhan bi ba adu pung pen na thalhan bi ba du Krista gi apamana adu ga hai bu du mahak anireksun lak matamda nang amasung ai gi punso othokon bigani o kaya gi madik ningthi jaga adu gi numid adu Adabe ichili na using asigi da makne naga musung ne Krista among hana uning libagi maram se. This is the one very reason why we want to see Christ. That we will be free from the power and presence of sin. Ai koi sargad da yoba matam da sanagi lambi da chatkani adagi di anaba ai pa mat lairoi aduga chak lam mat lai adu natte. You know what? Thazaba ai da makte oina de Aina sargam khorang bagi maram di chak lam hui hai bagi maram nate ana blai ru hai bagi maram nate ai pap yauduna Krista yeng bangam ngani ai pap mache da mate yauduna magi phambal mahang atuda khuru khuda kulaga mahak bu khurum jaba phangani thaja bichil nausing Sarga the quiet ning teaser badu. Sarga quiet he pamzakadu bagi maramadu. Nangamusung aina. Sarga the chatpunumi aduda. Pap amate yaudana. Kui tamoya pumba, pangala pumba, tawaya pumba, yauna. Christabu
Isorbu nungsiba phangani. Maramdi Kristana aikoigi dharma chenbagi khaurangba khudingmaksing adu kokhanbigani. Aikoibu thalhanbigani. Haiba thabak hojiksu adum tawre. Aikoigi punsida adum tawre. Nang musung thalok pangamnaba papsing Kristagi mapana koi thalok pangamhanbiri. Miwangang rambasing isor miwangang na bagi pawdi kanbiri. Chin thiramba chin thien bide tapna tapna. Hura lamba huran hanbide. Singlup nungsiram daba singlup nungsihan bi Krista nungsiram daba Krista nungsihan bi isor gi wai paningam daba ma gi wai paningali pratna toningam daba pratna toning adu gari yam liksal lamba mi sing adu ibungo ma ki pangal thawai sing moi thabak subi bagi mapalna pukchel chawbu sing hanbi ubra Kristana adum thalhanbiri haujik su ngasi su adu mahaki wasak pane adu hang haiba sida achumba oiba asigumna asdagi hena ningki jaba maongda Kristana anirsuna lakma matamda aikoba pumthal thalhanbigani adugi nimit duna aikoina ngaibase aduna thajabi chil inausing karino Kristana asigi gun dharma chenbagi dama aram khaurangba nang amasung aibu asigi verse asigi mapana Kristana nang amasung aibu khangang lebadudi. Here's just what Christ wants us to know. Christ wants his people to seek holiness in all ways of life, everywhere. Kristana nang aibu aikogi punsigi hiram jaga khuding makta matai mana oibagi punsida mapa oibagi punsida macha oibagi punsida naha oibagi punsida aduga yum panabagi tharang toribasing yum palabasing aduga mama mapa oibasing mama mapa oigidabasing khuding maksing jaga thajadabasing leiba matamda su thajabasing leiba matamda su aduga itomda leiba matamda su aduga kana khangdaba mafamda leiba matamda su aduga aikoina leiba jaga khuding makta thabak mafamda su aduga thabak mafam natabada su hiram khuding makta bus tongbodasu aduga bike tawbodasu traffic signal ngakbodasu adu traffic signal da ngai matamdasu in all ways of our life agoi punji jaga khuding maksing da Kristana mahaki mi oina khodagi pamba dudi asengba punsi adubu thijabagi mapal hingba aduni aduga haiba sibu khawrang ma khuding maksing aduda Kristagi wasak pale thalanbe no bidamak Nugari makoi magda kanagum Krista bu kanbi mapu musung Prabhu na thajib marup sing munna da tabi nak pap chin mani agun hak lair pa mani aduga pap ki tong mani si bani aduga adu kanbi bangam gada kanam tle nang ye pa thabak nusna bu kan bangam moi nak dharma chen ma darkar le ishor gi dharma chen ba nangona leite Ishor Kaktana people ngame Krista gi mapana adu kari guna na wapa was taba gi mapana na ki pabu du na hak na sana uzaraga na ki pabu gi ningkha tamningba amasung asengba punsi du hingingba adu dharma se punsi du hingingba adu na hak ki thamoi de ngasi gi numita wapa was gi mapana Kristana pi oi batar ga de asi khangbi Krista Kaktana na ki khorang ko khon bangam gani maha Kaktana na hak ki aram du phan bangam gani adu mangon lak pi Krista Aki papta ki pun hongduna dharma chen bagi damakta Krista Kaktana nahak ma ki dharma chen baduna thalan bigani aduga nahak ma ki mi kau bigani aduga nahak ngonda lomana da punsi du pini bigani punsi gi mathangda punsi Krista rakpe thaja bijil inausing aikoi Krista ni ningthau gi manai sing aikoi gi punsi dagi Krista upham thoe aduga Krista urana bagi damakta aikoi dharma chen badu khorang pham thoe ngasi na loide hayeng su hangchitsu sidriba power adu haibu khorang ba punsi adu aikhui punsi pham toy adu khone khorang jaba matamda dharma chen du bu khorang jaba matamda Krista gi wasak pulai aikhui thaln begin maram di Krista hai dharma chen bagi damo aram khorang le basing di yaiphabani maram di makhoi bu thalhan begin prana dos Krista Jesu na pu thaga chari Prabhu na se kya gi mate punging ingba musung tappa musung nungsi heiba isor no na ki mi singi aswan ba musung pap khangbi bagi maram na ki wasak pagalun na ki punsi bu khorang na bagi damakta thogat pi musung inkhat pi
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯁꯦꯡꯕꯒꯤ ꯑꯀꯟꯕ ꯄꯥꯡꯒꯜꯁꯨ ꯅꯍꯥꯛꯅ ꯂꯦꯞꯇꯅ ꯁꯨꯍꯟꯕꯤ ꯄ꯭ꯔꯚꯨ ꯃꯔꯝꯁꯤ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯑꯩꯈꯣꯏꯕꯨ ꯙꯔꯃ ꯆꯦꯟꯕ ꯑꯁꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯕꯨ ꯆꯥꯎꯈꯠꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯈ꯭ꯔꯤꯁꯇꯒ ꯃꯥꯟꯅꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯕꯗꯒꯤ ꯍꯦꯟꯅ ꯑꯇꯩ ꯄꯨꯟꯁꯤ ꯑꯇꯩ ꯑꯃꯠꯇꯕꯨ ꯑꯩꯈꯣꯏꯕꯨ ꯄꯥꯝꯍꯟꯕꯤꯒꯅꯨ ꯄ꯭ꯔꯚꯨ ꯅꯍꯥꯛꯀꯤ ꯊꯜꯍꯟꯕꯤꯕꯒꯤ ꯋꯥꯁꯛꯄ ꯑꯁꯤꯗ ꯊꯥꯖꯕ ꯂꯣꯏꯅꯅ ꯅꯤꯖꯔꯤ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯆꯦꯟꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤꯡ ꯑꯁꯤ ꯊꯜꯍꯟꯕꯤꯌꯨꯕ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯈꯧꯔꯥꯡꯍꯟꯕꯤꯌꯨꯕ ꯈꯧꯒꯪꯂꯕ ꯁꯖꯤꯅ ꯏꯁꯤꯡ ꯈꯣꯡꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕꯒꯨꯝꯅ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯅ ꯅꯍꯥꯛꯄꯨ ꯉꯥꯏꯖꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯆꯔꯥꯝ ꯆꯠꯅꯔꯕ ꯕꯤꯈ꯭ꯌꯥꯔꯤ ꯑꯃꯅ ꯆꯤꯟꯖꯥꯛ ꯆꯥꯅꯤꯡꯕ ꯃꯈꯩ ꯉꯥꯏꯕꯒꯨꯝꯅ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯄꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯈꯧꯔꯥꯡꯕꯒ ꯂꯣꯏꯅꯅ ꯉꯥꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯃꯇꯧ ꯂꯧꯕꯁꯤꯡ ꯑꯣꯏꯒꯗꯧꯕꯗ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯗꯨꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯧ ꯂꯧꯕꯁꯤꯡ ꯑꯩꯈꯣꯏꯕꯨ ꯑꯣꯏꯍꯟꯕꯤꯌꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯡꯅ ꯅꯍꯥꯛꯅ ꯋꯥꯡꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯅ ꯅꯦꯝꯕ ꯑꯣꯏꯁꯅꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯅꯤꯖꯔꯤꯕꯅꯤ ꯑꯥꯃꯦꯟ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜ ꯃꯄꯥ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯊꯋꯥꯏ ꯁꯤꯡꯕꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨꯅ ꯙꯔꯃ ꯆꯦꯟꯕꯒꯤꯗꯃꯛ ꯑꯔꯥꯝ ꯈꯧꯔꯥꯡꯂꯤꯕ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯈꯧꯔꯥꯡꯕꯁꯤꯡ ꯑꯗꯨ ꯀꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯂꯦꯡꯗꯅ ꯕꯣꯔ ꯄꯤꯅꯕꯤꯗꯨꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ